옥도 아시무스세. 야니 이따 가까피로. 옥동 아이고. 옥도 카메라 쩔로. 야 이네 감. 아니 감오지 따더라. 아니 하이스 카메라 좀 더. 나 고등에 고드나. 아니 하이스 카메라. 더. 그는 너 이건데 굿방 타람이 두고. 내가 자자이신데나. 손에 나이프 밤디나 들어. 더였드나. 그는 너 나기 두고. 옥도 야래 카모. 뭐라게 하노? 야 그이 극든 세. पैसा 쪼이비디 야우데네. 그는 너 나기 두고. 낭시 아팠다고 미니세. 아이디 nga 신나강해. 그는 너는 마 돈만 좀 강들 빵 나기 두고. 뭐시디 그야노. 양카인. 우리마 하지. 타는 맹맹 이거 다시 이리 버스 가기노. 하. kasi 내기는 이건 이해 버스 덕배로. 아이 나한테 저게. 가리기노. nang naipusisi mana muslima 가리기노 봐. 부니마 아이디 낭 망을 신기되나. 타는 please 나 짠크로. 아이 이마 보반 아이 버스 나 하지르게. please 나 짠크로 야래 나 짠크로. 아이디 너만데 그 술란 기대분이 해. 바바, 이마, 나 그실로이네 강가봐. 마시기 타복세 낭 주야오라. 낭나 강가가 까리기노 아이코이다 하나 하이브바. 피스티도 오네다 피마야 마마도 비다 보는 색해. 아두가 할랍데. 두, 세, 집지세. 누파도수 바몬 해금떠. 낭일 홍세. 나 아니 홍아이 뭔가 뭐야 하는 하이페 발랑금시 떠. 까리노바 코이나기 떠 들으시보. 시부 까리노바. 아이 강대다. 아이 하이방 강대. 아이 너희 덕분 떠오르고 아이 마펑 강대. 까리노 낭나 베베. 바봉아이 우리 마기 바라 할락바. 까리노네 코이나 똑돌이시고 우리 마기 루홍바주 바라 너희나 다르니 까리노에 미 코이나 똑돌이시고 혹시 봐. 바봉 가수 간비로노 아이 그 시황한 마마 땜빵지기. 하이 이거 하이 안난 타 라운이 해 놀고 예 이마, 이 이마, 예 이마, 이마. 이 예. Kasu thoidok panung sathini leitre. Ado anabasi wakal numai bang akta khalan bi. Numai tabu wakal khalan bi ko. Sigi daksima lebiru. 바봉 아이 레제루기. 와루르는 당사. 닥터는수 혹시까 그시 도로로 해르메구나. 나마세 아와바 와칼 칼란바야비. 누가이바 와칼 담마 칼란 루 해르메. 아두나 마하세 누가이 한나바 이코이 포도가다. 이씨. 하닝 불레름 들어오디. 까야도 와름 거도 원했어. 오늘 먹게 마늘 로이나 보내비자. 제. 제비엔 나 피오 나 피담바니. 시. 남 홍딩이다. 아이나 제비기다. 아야나 랑가. ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯑꯍꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯆꯦꯜꯂꯤ ꯗꯥꯛꯇꯔꯅ ꯄꯨꯝꯅꯃꯛꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯤꯈꯤ
ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯂꯣꯏ Ngayko! Nang tabagan tuloy ni ha? Nang nakoy sinawsi, aso bali ba karigino? Purnima, kaya nang hayo ba? Ay nanoy na sinanaw kayo daw halagi. Nang nainsin na, bebe na sila kiba na tro. Oh, bem do ay na silan ba niya ba? Si hingo si. Nang na bebe na jajahay dyan na, siya kiba na tro. Mapam si nangang na kumse, masi hospital ni. Uy, ni mo dyan sino. Bebe na ilo mo nga ano na. Nang na sila kiba na tro. Hoy mani, adu ba iti bem ki phanap ki dam ta isam na hayo kiban. Isang samba? Kaya isang samba? Ay, iba pa ko, si bebe si Robodak. Kaya isang samba daw. Parasya, nang yam khangla dine bem dang. Ay so do hana phatba mi di na taban. Ay so imagi matenga kana pang tan honori sidi. Nang kala sa hana biyardi. Nang ta koryari. Masi ako yung umunong ibigay. Yam jagot taban rupi ne. Ay siya may kanano. Du yum jak hogai na. Sundan long mo pamdre. Adu engon ka do bitana tuno. 하 kainone harisibo natte sundarbu luhongaroi haribro May manok bisela engon taina ba. Mama wandare engon taina ba. Ay siya moy taina bamlo. Madoi nu pido mado para chono ne mado. ngaiko amuk tap thakho ba ngahak sauningbegine pendaduna panghangang oirini yengoi makhoi gi miron sule jadabanina nangna khara chalaga makhoi gi mateng pangu so po thaba khara nu biru so ba 예. 아이 이게 독자 돌봐. 아이 뭐 미나라. 아이 추대 살로. punina ne nangwanda lana khalibodo madu hana amuk ta chamthona ko natrabadine nabani atung koina lana khana khini 가니 간지로. 마 꼬는 게 안따라 가니 마. Bosoba, kayo ni sir nang sibo. Masi ako yung umunong ibigay. Nakasang begine, pinda dina panghangang oirini. 바봉 계속 강비로는 아이 그 시간 가면 땜빵지. Yengwan, makhoi gi miron sule jadabanina nangna khara chalaga mateng pangu so ba ko. Kadai da mucha tuino, asuk tuna. 이제 모이디 미론 줄 내시더버니나 양 와람만이 아두기스 마탁다 이마기 닭 사버기 타이밍 아무튼 강함나로 이마도 이 락답다 양 누가이람나로 에이도 찰루기지 Ngaiko, chak charaga satlo. 응? 자르로 이제 고는 자르게 잘래 Hai, yengoi, na mu khanare kai na mu halakanu po. ꯈꯣꯏꯃꯥꯗꯣ ꯊꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯋꯥꯟꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤꯌꯦ ꯑꯗꯣ ꯈꯔ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ ꯑꯁ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯐꯔꯦ ꯅꯪꯕꯨꯗꯤ ꯊꯤꯟꯕꯤꯔꯒꯦ ꯑꯩꯗꯤ ꯆꯪꯉꯔꯣꯏꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ Kano ko tayo sige ba? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ Ako'y nahal hidaw loob pesado, punna kaya tarage. ꯄꯩꯁꯥꯗꯤ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯦ Kanana pirami ba? ꯁꯤ ꯍꯣꯏꯒꯤ ꯕꯦꯠꯇ ꯍꯦꯛ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕꯅꯤ Kaya nun yung mimi hita pira pesado sa lidya. ꯀꯩꯅꯣꯅꯦ 이베마 한인나 삐름보 오이라마니 자실라 Baba, maya patam mini. Mana ay kimanda uwi na ba kaya hizan ba dagi? Sunda do, Mumbai zakri. 하 Bibim na si Ingrid sisu, mana silan mga tani. Sunda na Mumbai zakri ba iwado. Ima wantar ko dada, papa hoy da hayo udam ni. 하 ꯑꯁꯦꯡꯕꯒꯤꯔꯅꯦ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯤꯁꯦ Mana lang kimanda, kung na ba ni? ꯑꯦ ꯊꯥꯅꯤꯜꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ Ngay ko tanid. Kaya ginang na pharmacy da, hita ki bisa bilang media. Ay
ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗ ꯅꯤꯔ ꯆꯥꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯆꯦ. ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗ ꯅꯤꯔ ꯆꯥꯕ ꯃꯤ ꯃꯥꯟꯕ꯭ꯔꯕ ꯆꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪ 이마부 ꯍꯥꯠꯀꯤꯁꯤꯅꯤꯅꯦ ꯄꯨꯔꯅꯤꯃꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯒ ꯅꯪ ꯅꯁꯥꯒꯤ ꯈꯛꯇ ꯈꯟꯕ ꯅꯪꯕꯨ ꯃꯥꯏ ꯃꯥꯡꯗ ꯂꯦꯞꯇ ꯂꯩꯔꯤꯗꯣ ꯅꯪꯕꯨ ꯏꯀꯥꯏꯕ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯄꯨꯔꯅꯤꯃꯥ ꯕꯦꯝꯕꯦꯝꯁꯦ ꯃꯥ ꯐꯤꯕꯝꯅ ꯌꯥꯗꯕꯗꯒꯤ ꯆꯦꯟꯕꯅꯤ ꯍꯦ ꯅ ꯆꯦꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯦꯛꯇ ꯆꯦꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁ ꯁꯨꯟꯗꯔ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯗꯣꯏꯁꯤꯕꯨ ꯏꯃꯥ ꯂꯨꯍꯣꯡꯕꯗꯨ ꯁꯨꯟꯗꯔ ꯍꯥ ꯂꯨꯍꯣꯡꯕ ꯀꯩꯗꯧꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯀꯩꯅꯣ ꯅꯣꯏꯅ ꯏꯃꯥꯗꯗꯨꯕꯨ ꯍꯥꯏ ꯉꯝꯗ꯭ꯔꯤꯁꯤꯕꯣ 이마제 ꯐꯠꯇꯕ ꯈꯜꯂꯅꯤꯅꯦ ꯍꯥ ꯀꯩꯗꯧꯔꯕ ꯊꯥꯅꯦꯔ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯈꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯋꯥꯅꯤ 이마 ꯁꯨꯝꯗꯧꯕꯅꯤ ꯁꯨꯟꯗꯔꯗꯣ ꯑꯩꯒ ꯃꯨꯝꯕꯥꯏꯗꯒꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯦ 이마 나ꯕ ꯐꯔꯣ ꯃꯥ ꯊꯨꯅ ꯊꯣꯛꯂꯛꯑꯒꯅꯦ ꯂꯨꯍꯣꯡꯉꯒꯦꯅ ꯍꯥꯏꯔꯦꯕ ꯂꯨꯍꯣꯡꯕ 야림ꯈꯩ ꯃꯥ ꯊꯨꯅ ꯊꯣꯛꯂꯛꯀꯅꯤꯅ ꯍꯥꯏ ꯑꯗꯨꯒ 이마ꯁꯨ 나ꯕ ꯐꯔꯣꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ 이마나 나 ꯂꯩꯕꯁꯤꯗ 이마 ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯁ ꯑꯗꯨꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯥꯕ ꯐꯔꯅꯤ थानेल नंगना अखोइगिदमक यामना वाबिरे इपा नंगी लमन यामना तोले थाने नते पाबुं अदुम नाबिगन मसिदे अगी तावगम तोकबा इथौने खन्ना तौबी पुनिमानसु अइबु यामना वारौख्रमाल अइना लानखिबा यावरसु पाबुं खोइना अइबु ngakpi ए इसा लांदेना इसा करसु लांदे पुनिमासु होजिक्तिने करिसु खल्लरो अइनसु मंगोंदा हाइरबन थानेल आई करिसु खंड्रे से नंगना फार्मेसीदे पिरम्बा पैसादो नते नते इमागे अनाबदा सिजिननबा अदुम थंबिरो अइदि कोने लौरसु यादा पाबुं अइ तसरुकी कयाद फकरवा ngangonis मागुंबा अखोइगी खनबीबा मीदी अतांगबे इबेमा थानेनबु नंग लान लो मानने अखोइगिदमक्ता करिसु अकाइबा दौरम येंगोनेसे कयादा नुसीख्रबा कयादा जमख्रबा ngangonis हाय बोचौबा इसिंग अदसे बोचौबा पुनिमागी इमा सखीदुबु डॉक्टर न करिबो हारिगे इचे डॉक्टर नदी ngasi chatkiba yani na haihawe ओ अदो नंगसु खरा चपियुदना होइसे ai chatui ima doi laktradi yam nungairamaro डॉक्टर राव लापगी मतम योरिसे ai chatlugi चथोरो थानिंदुबु कइदौरजानोने हौजिक फावबा लाक्ट्रिसिबो
ꯂꯥꯛꯑꯅꯤꯗ ꯂꯥꯛꯑꯅꯤꯗ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯃꯥ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯛꯁꯤ ꯃꯥ ꯍꯦꯛ ꯂꯩꯔꯒꯅꯅꯦ ꯄꯨꯛꯅꯤꯡꯁꯦ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯠꯂꯦ ꯏꯃꯥ ꯄꯥꯕꯨꯡ ꯑꯦ 이마ꯗꯤ ꯀꯩꯅꯣ ꯆꯠꯂꯝꯗꯥꯏꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯦꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯦꯕꯨ ꯃꯥꯜꯂꯦꯅꯦ 이마ꯒ ꯌꯦꯡꯅꯔꯨꯔꯗꯤ ꯄꯨꯔꯅꯤꯃꯥ ꯍꯣꯏ ꯕꯦꯝꯕꯦꯝ ꯍꯣꯏꯗꯤ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤꯅꯦ ꯊꯥꯅꯦꯜ ꯅꯃꯥꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯕꯣ ꯏꯍꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯁꯨꯟꯗꯔꯅꯥꯗꯒꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯔꯛꯏꯅꯦ ꯑꯕꯣꯛꯅꯁꯨ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨꯅ ꯄꯩꯁꯥ ꯗꯃꯥ ꯑꯃ ꯄꯤꯔꯛꯏꯖꯥꯠꯅꯦ ꯍꯥ ꯏꯃꯥ ꯏꯕꯦꯝꯃꯅ ꯁꯨꯟꯗꯔꯅꯗꯤ ꯑꯩꯈꯣꯏꯗꯗꯤ ꯐꯣꯜ ꯑꯃꯠꯇ ꯇꯧꯔꯛꯇꯦꯅ ꯍꯥ ꯄꯨꯔꯅꯤꯃꯥꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯣ ꯚꯥꯞ ꯇꯥꯔꯦ ꯏꯃꯥ ꯄꯨꯔꯅꯤꯃꯥꯒ ꯁꯨꯟꯗꯔꯒ ꯈꯠꯅꯈ꯭ꯔꯝ ꯑꯗꯨꯅꯅꯦ ꯁꯨꯟꯗꯔꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯍꯥ 이베마 ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯈꯟꯅꯔꯨꯔꯤꯕ ꯀꯩꯅꯣꯅꯦ ꯏꯃꯥ ꯁꯨꯟꯗꯔꯅꯅꯦ ꯐꯣꯟꯗꯣ ꯑꯥꯗꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯑꯦꯁꯇꯤꯗꯤꯅꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯔꯝꯃꯅꯤ ꯊꯝꯃꯣ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯁꯥꯎꯅꯗꯅ ꯈꯟꯅꯔꯤꯕ 이히 ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯅ ꯁꯨꯟꯗꯔꯗ ꯏꯃꯥ ꯅꯥꯕ ꯐꯔꯦ ꯄꯨꯊꯔꯛꯑꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗ ꯃꯥꯅꯁꯨ 이마ꯗ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯇꯧꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯏꯃꯥ 다닐 파르마시 모두 쏘시라고 라오 하이 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 베마 타닌나 생보 와 하이레나 뭐 khanarunuko 다닐 그이노 능니 이마도 우이도 왕왕이디야 ꯍꯩꯃꯥ ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯕꯗꯨꯗ ꯑꯩꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣꯗꯤ 이마도 ꯑꯅꯥꯕ ꯍꯦꯟꯖꯜꯂꯣꯏꯗ꯭ꯔꯣ ꯑꯗꯣ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯇꯧꯗꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯜꯂꯣꯏꯗ꯭ꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯑꯩꯅꯦ ꯁꯨꯟꯗꯔꯗ ꯐꯣꯟ ꯇꯧꯔꯒꯦ ꯀꯣ ꯇꯧꯔꯅꯤꯀꯣ ꯑꯣ ꯑꯩꯁꯤ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯇꯣꯛꯑꯦꯗꯅ ꯑꯁ ꯊꯥꯖꯩꯌꯦꯕ ꯑꯗꯣ ꯐꯣꯟꯗꯨꯅ ꯇꯧꯕꯤꯈꯣꯕ 이마ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯦ ꯀꯣ ꯍꯣꯏꯕ ꯇꯧꯒꯦꯕ 이마ꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯆꯠꯁꯂꯣ ꯃꯁꯥꯁꯤꯒ ꯑꯦ ꯀꯩꯅꯣ ꯐꯣꯟꯒꯁꯤ ꯂꯣꯏꯅ ꯊꯥꯡꯗꯣꯛꯑꯝꯃꯤꯁꯤꯅ 하이마 폰 놈도 ꯇꯧꯕꯤꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯁꯈꯤ ꯀꯅꯥꯗ ꯇꯧꯗꯣꯔꯤꯅꯣ ꯐꯣꯟꯁꯤꯕꯨ ꯑꯦ ꯄꯦꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯅꯤꯅꯦ 하이마 ꯍꯧꯖꯤꯛꯃꯛ ꯇꯧꯗꯕ ꯌꯥꯗꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯏꯔꯒꯅ ꯄꯤꯐꯤꯌꯣꯗ ꯊꯣꯛꯑꯒ ꯇꯧꯕꯤꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣ ꯃꯤ ꯃꯨꯝꯕꯥꯏꯗꯒꯤꯅꯦ ꯐꯣꯟ ꯇꯧꯔꯛꯀꯗꯕ ꯂꯩꯌꯦ ꯑꯗꯨꯅꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯁꯣꯔꯤ ꯔꯣꯡ ꯅꯝꯕꯔ ꯍꯦ ꯑꯩꯅꯤꯅꯦ ꯀꯩꯅꯣ ꯑꯩꯅꯦꯕꯣ ꯁꯥꯟꯅꯔꯛꯀꯅꯨꯀꯣ ꯉꯁꯤꯁꯤ ꯁꯟꯗꯦꯅꯤ ꯑꯩ ꯉꯁꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯍꯥꯟꯒꯩ ꯊꯕꯛ ꯁꯣꯛꯗꯕꯒꯤ ꯉꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯕꯥꯀꯤ ꯁꯤꯀꯤ ꯂꯥꯛꯀꯂꯤꯅꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯊꯝꯃꯒꯦ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯗꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯉꯁꯤꯁꯤ ꯁꯟꯗꯦꯅꯤ ꯁꯨꯟꯗꯒꯤ ꯐꯣꯟ ꯂꯥꯛꯀꯅꯤꯅ ꯏꯃꯥꯅ ꯉꯁꯥꯏꯗ ꯉꯥꯏ ꯂꯩꯔꯤ ꯍꯣꯏꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯂꯣꯏꯕꯒꯅꯦ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯀꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯑꯁ ꯁꯥꯟꯅꯕꯩ ꯋꯥ ꯅꯠꯇꯦꯃꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯁꯨꯟꯗꯔꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣ ꯏꯃꯥꯁꯦ ꯋꯥꯅ ꯉꯥꯏ ꯂꯩꯔꯦꯕ ꯑꯁ ꯅꯪ ꯁꯨꯝ ꯇꯛꯁꯜꯂꯦ ꯅꯣꯏ ꯃꯥꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯁꯤꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯣ ꯍꯜꯂꯣ ꯍꯩꯃꯥ ꯁꯨꯟꯗꯔ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯈꯔ ꯐꯔꯦ
ꯍꯣꯏ 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 ꯍꯥꯏ ꯕꯦꯝꯃ ꯕꯦꯝꯃꯧ ꯁꯨꯟꯗꯔꯒꯤ ꯐꯣꯟ ꯂꯥꯛꯏꯅꯦꯍꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯤ ꯈꯠꯅꯩꯌꯦꯗꯤ ꯃꯥ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯁꯦ ꯍꯜꯂꯣ ꯍꯥꯏ ꯗꯥꯔꯂꯤꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯎꯔꯤꯔꯣ ꯁꯣꯏꯗ ꯁꯥꯎꯗꯤ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯅꯪꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯦꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤ ꯁꯨꯟꯗꯔꯗꯣ ꯑꯩ ꯐꯣꯟ ꯇꯧꯕꯅꯦ ꯐꯣꯟ ꯐꯪꯗ꯭ꯔꯦ ꯅꯣꯏ ꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯁꯨꯟꯗꯔ ꯁꯥꯔꯒ ꯇꯧꯔꯛꯑꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥꯕꯨ ꯈꯔ ꯍꯔꯥꯎꯔꯕꯣ ꯍꯔꯥꯎꯔꯦ ꯊꯝꯃꯒꯦ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ खर कुन साननिंगबनी अदुदा नंग थम्मगे हायरबनिना थम तारेदना नंग सेंडल तजनिको नंग चै जागे रहा नंग पिजगे हायरदी सेंडल द नति नुंगबोक जागिने लेरिनि कइनो ने अमु खनरबन होइनिबो खनदि मा कमदवे हायगदना अदुदी थम्मगे अदुदी आई लव यू अमतंग हायरमुदना इमालई ओ नोय नोय युवाजे साना जावरो इमागी ममांग दा हायो हायबे वाने आई लव यू द हायो गदो नंबो आई हायबो ngमुई इमा सु जख्रेबा तले इ थम्मगे आई लव यू द हायो गदो आई तल्लेबा Nungsidako, nungsibi nangse, pamuidako, pamubi. Nungsidako, nungsiba nangse, pamuidako, pamuba. Leiram gani thajade, nangumna nungsibi ama. Leiram gani thajade, nangumna thoidaba ama. Nungsidako, nungsibi nangse, pamuidako, pamubi. Nungsidako, nungsiba nangse, pamuidako, pamuba. Chatlune ningthibi imangda shathek ado shumhatline Nupuni nungsiba amuta, ninu aido ngawine. Chatlune ningthibi imangda shathek ado shumhatline Nupuni nungsiba amuta, ninu aido ngawine. nangi shathek ki ironungda ngawduna leijage mapokshima Nangi nungsinangda tarabi, ining tamrabi, ay hatni. nangna aigi thawaini Nangna aigi punshini. nungsidako nungsibi nangse
पामुइदको पामुबी नुशीदको नुशीबा नंशे पामुइदको पामुबा नंदी अहिंगी थाजनी नंगान थमोइबु इंहनबिनी नंदी अयुकी कोरौनी नंगाल पुंसी बुलंग जिंबनी नंदी अहिंगी थाजनी नंगाल थमोइबु इंहनबिनी नंदी अयुकी कोरौनी नंगाल पुंसी बुलंग जिंबनी नंगा तमरगा वाजै पुक्निंगना नंगा तमरगा वाजै पुक्निंगना नंगा लोइना बाना पेंजैने थामोइना नंगना अइगी थवाइनी नंगना अइगी पुंशीनी नुंसिदको नुंसिबी नंगसे पामुइदको पामुबी नुशीदको नुशीबा नंशे पामुइदको पामुबा लेरमगनी थाजदे नंगुमना नुंसिबी आमा लैरंगनी थाजदे नंगुमना खोइदबा आमा 이 नुंसिदको नुंसिबी नंगसे पामुइदको पामुबी नुशीदको नुशीबा नंशे पामुइदको पामुबा हेलो होय आई सोई लाके 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 इसे काउंटू किता ꯍꯣꯏ ꯍꯣꯏ ꯀꯅꯥꯒꯤꯅꯣ ꯄꯨꯅꯤꯒꯤꯔꯣ नत्तदा मनी तुम्बिगी नेमी मागी ऑफिस अनौबा मा कैसांपाता हांगे ये ꯑꯣ ꯑꯣ अदुदा कोइथोरो हाइबा ꯏꯁ ꯃꯁꯤ ꯑꯉꯥꯡꯁꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯗꯗꯤ ꯌꯥꯔꯔꯣꯏ ꯑꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯉꯦꯀꯣ असेंबोई नेमीचे मनी तुम्बिगी नेबा ꯍꯣꯏ 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 ꯃꯅꯤ ꯇꯣꯝꯕꯤꯒꯤ ꯑꯣꯏꯔꯝꯃꯅꯤ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯔꯣ ꯍꯩꯃꯥ ꯁꯤꯗꯤ ꯄꯨꯅꯤꯒꯤꯅꯤꯅꯦꯍꯦ किधर जानो ꯏꯁ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯏꯅ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯋꯣ नते करी पाव रुबल लेर जानोबा ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯀꯩꯁꯨ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯝꯃꯣꯏꯌꯦ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯛꯇꯣ ꯆꯥꯈꯣꯕ इसे पिरोसे ꯑꯦ ꯒꯤꯒꯦꯡꯉꯣ ꯍꯩꯃꯥ ꯑꯦ हेलो ꯀꯩꯅꯣ ꯍꯩꯃꯥ आयु सिग लागे ꯍꯩꯃꯥ ꯉꯥꯏꯈꯣꯃꯤ ꯍꯩꯃꯥ ꯉꯥꯏꯈꯨꯋꯣ ꯆꯥꯛꯁꯦ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯈꯨꯋꯣ ꯑꯁ ꯃꯈꯣꯏꯁꯦ ꯍꯥꯟꯅ ꯁꯤꯗ ꯇꯩꯊꯣꯛꯑꯦ ꯇꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨ ꯃꯁꯤ आयु सिग लागे आओ अतुब सबक लेतेबा आओ थमे थमे ꯕꯨꯆꯧꯕ ꯅꯪꯅ ꯑꯗꯨ ꯐꯤꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ से माई नतिये मपा की चले ꯍꯩꯃꯥ ꯌꯦꯡꯉꯨꯔꯁꯦ ꯍꯣ ꯃꯥꯒꯤꯔ ꯃꯄꯥꯒꯤꯔ ꯒꯥꯔꯤꯗꯣ ꯌꯦꯡꯉꯒ ꯊꯧꯀꯣ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ बाबू ए लाओ लाओ इमा बाबू कदौरे है माबो कोई भी मसे ngसाꯏꯗꯒꯤ ꯁꯥꯎꯗꯨꯅ ꯂꯩꯔꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯁꯨ ꯌꯥꯗꯕ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗ꯭ꯔꯦꯅꯦ ꯊꯥꯅꯦ ꯑꯣ ꯑꯩꯅꯁꯨꯅꯦ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯄꯩꯁꯥ ꯈꯔ ꯇꯤꯡꯊꯣꯛꯁꯤ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯊꯕꯛ ꯍꯦꯛ ꯐꯪꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯄꯨꯡꯒ꯭ꯔꯤꯅꯤꯅꯦ ꯀꯪ ꯈꯟꯕꯤꯔꯨꯅꯨ ꯏꯃꯥ ꯑꯩ ꯍꯥꯏꯅꯖꯒꯦ ꯄꯨꯔꯅꯤꯃꯥ ꯄꯨꯔꯅꯤꯃꯥ Kanano? ꯑꯦ ꯑꯩꯅꯦ ꯊꯣꯡ ꯇꯥ ꯍꯥꯡꯉꯨꯅꯦ Ngasi ko na disturb ko.
이마, 아이네 단일네. 동타 항모바. 타는데 할까? 아이 대장 놓고줘. 쩔어. 옹아치 산대네. 온 떠오르지. 낭치 아닌가? 아우 멍 비저기야 봐. 하이. 나마이 나미 그도 버섯 깨슬로. 나트리 자미네 딸리고. ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯗꯅ 오, 이비마, 아이코디 누파네 누파. 티수 티스나. 라오. 어 ꯈꯪꯉꯦ ꯈꯪꯉꯦ 양 둘러 실어고. 바바. 마마. 우리마 사호드에. 하. 하 아도 바바. 아이코디 뱀시 럭컷비리지나. 하. 아도 아이쇼 칼라미니니. 아두다 나마세 기땅 파기세 노에는 칸. 예 아이디 나나 나바 파레나 아, 아도데 아이나 ngạc tiếng ngầm này. Ima, hiện cái nụi apa mẹ tất là thuốc rồi, mẹ mềm tôi lột biết gì. ꯀꯩꯗꯧꯔꯒꯦ 다시 알아봐. 바봉아 목 잘르기기. 쩔. 이마. 까지 너 파이로 이마 이제 Kari chajigen. ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃꯍꯦꯛꯇ ꯆꯥꯁꯤ Momo ni kata. 와우 사치 파제 세 아이기가 오이저디 Tau ne mabu yoi sidi. 마부부 만디네 보디가드 만디 ꯃꯣꯏꯒ ꯃꯥꯟꯅꯔꯨꯅꯣꯕ ꯇꯣꯛꯑꯁꯤ ꯐꯝꯃꯣꯕ Lo, yang silo. Kari jabininge apa amda habi oi leyege Yani. Ekoi ajare. 톰든 티네 아이 하지지 아코이 빔더니네 아이 하지지 하이비요 kari jabininge ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ 떨지 우리. 열어. 저도 그 봄들래 그러 말. ဟာ 난 들래 뭐 그 저기 거. ခတ်ထွက်လောက်ကို 이마 하늘 하늘 겹속에 그리기노 마코이 마나리보 나온다. 니네 거리 만나야지. 내 가만. 세 허글로 kaya nang toy mo kay sulit na biyay kita mo miga kay kanaruno nang natin sa umati
ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯣ ꯑꯄꯪ 부두 ꯅꯪꯕꯨ ꯍꯦꯔꯣꯔꯣ 미가 분해라더나 눕비 망대 깔리네 하 내가 파울이네 ꯑꯗꯨ ꯅꯠꯇꯦꯗ ꯆꯠꯁꯤꯜꯂꯣ 무사시가 भाई नंगना पुनी गिदमक समाबरिसिबो नावाय माने चिखिबदो हुजिंगना थमोइदो इन चिखरजालो ꯑꯁ ꯅꯪꯁꯤꯃ ꯚꯥꯏ ꯅꯪ ꯍꯥꯏꯁꯤꯕꯨ ꯄꯨꯔꯅꯤꯁꯤ ꯅꯪ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯔꯣ अदुगी नतेदा मरमदो खंगनिंगबै वानिदा ꯐꯔꯦ ꯐꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯅꯪ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔ ꯍꯧꯖꯤꯛ ꯂꯣꯏ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏ कइनुने नोक्सिना सुम फरसे हयेंदगी पुनीदो थबक कालो करिगुम माने चिंदना थबक कारक्तरबा आई मयुमदा तोलो अदुम थिलगे अदुइदी यारेदना ꯑꯗꯣ ꯉꯁꯥꯏ ꯀꯣ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯀꯗꯥꯏ ꯑꯣꯔꯗꯔꯗꯨ ꯄꯤꯔꯛꯑꯣ ꯃꯣꯏ ꯕꯕꯥ ꯁꯨꯟꯗꯔꯗꯨꯕꯨ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯒꯤ ꯂꯧꯈꯠꯄꯁꯦ ꯌꯥꯎꯖꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯗꯣ ꯃꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤꯅꯦ ꯀꯩꯅꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯐꯣꯟ ꯇꯧꯔꯒ ꯍꯪꯁꯤꯔꯩꯕ ꯍꯪꯉꯨꯅꯨ ꯍꯪꯉꯨꯅꯨ ꯑꯃꯨꯛ ꯀꯧꯊꯣꯛꯎ ꯍꯧꯅꯗ꯭ꯔꯦ ꯁꯤꯒꯤꯗꯃꯛ ꯑꯁ ꯌꯥꯎꯗꯤ ꯌꯥꯎꯍꯟꯅꯤꯡꯈ꯭ꯔꯦꯗꯀꯣ ꯍꯥꯏ ꯔꯦꯃꯥ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏ ꯃꯥꯅꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯑꯃꯨꯛꯇ ꯆꯠꯂꯨ ꯅꯪꯒꯤꯅ ꯃꯤ ꯀꯌꯥ ꯇꯧꯔꯁꯦꯕ ꯑꯩꯒꯤꯗꯤꯅꯦ ꯃꯤ 30ꯃꯨꯛꯇꯤ ꯂꯩꯔꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯄꯣꯔꯛꯑꯒ ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯅꯪꯒꯤ ꯊꯕꯛꯀꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯅꯤ ꯑꯩꯒꯤ ꯀꯔꯤ ꯊꯕꯛ ꯉꯥꯏꯈꯣꯁꯦ ꯑꯩ ꯏꯃꯨꯡ ꯆꯪꯉꯣ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ ꯑꯩꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅ ꯅꯪꯅ ꯆꯠꯅꯤꯡꯗꯗꯤ ꯈꯪꯗꯦ ꯁꯒꯝ ꯇꯥꯈꯠꯀꯅꯨꯀꯣ ꯂꯧꯊꯣꯛꯎꯔꯅꯨꯋꯣ ꯂꯧꯊꯣꯛꯎꯔꯅꯨꯕ ꯑꯗꯨꯝ ꯆꯪꯉꯣ ꯀꯩꯗꯧꯒꯦ ꯕꯕꯥ ꯃꯃꯥ ꯑꯩ ꯆꯪꯉꯛꯑꯣ ꯐꯝꯃꯨ ꯐꯝꯃꯨ ꯄꯨꯔꯅꯤꯃꯥꯒꯤ ꯊꯕꯛꯀꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯅꯤ ꯑꯦ ꯑꯁꯦꯡꯕꯒꯤꯔꯅꯦ ꯄꯥꯕꯨꯡ ꯑꯩꯕꯨ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯕ ꯃꯤꯔꯅꯦ ꯏꯆꯥ ꯊꯥꯅꯤꯟꯅꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯈ꯭ꯔꯒꯦꯅꯦ ꯃꯣꯏ ꯕꯕꯥ ꯑꯗꯨꯗꯅꯦ ꯃꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯏꯕꯦꯝ ꯑꯁꯤ ꯁꯨꯟꯗꯔꯗ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯗꯤ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯕꯦꯝꯕꯦꯝꯗ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕ ꯌꯥꯏꯅ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟ ꯌꯥꯄꯣꯟꯇꯦ ꯑꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯊꯥꯅꯤ ꯅꯪꯒꯤ ꯂꯃꯟꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯏꯄꯥꯅ ꯁꯤꯡꯒꯗꯕ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯑꯗꯨꯒꯕ ꯃꯁꯥꯒꯤ ꯊꯕꯛꯀꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯄꯨꯔꯛ ꯐꯥꯎꯕꯗ ꯆꯥꯛ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯀꯅꯤ ꯈꯪꯗꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤꯗ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏ ꯏꯕꯦꯝꯃ ꯆꯥ ꯂꯣꯜꯂꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯂꯣꯜꯂꯨꯔꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯧꯏꯅꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯏꯃꯥ ꯍꯛꯆꯥꯡ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯪ ꯅꯨꯡꯉꯥꯏꯔꯤ 이베마 한일세 미라이건 나마기 맛파이 농아이나바 마나 그야 끈 보내리고 있지 자 로로 하이 순다 아이 너원다 폰 가락 동그래 ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯧꯔꯛꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯂꯝꯂꯣꯏ ꯀꯔꯤꯒꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯂꯣꯏꯗꯣꯔꯤꯕ ꯑꯩꯁꯨ ꯈꯜꯂꯦ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯂꯅꯨ ꯍꯥꯏꯅ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗ ꯐꯖꯒꯦ ꯃꯃꯤꯠ ꯍꯥꯏꯔꯦ ꯂꯥꯏ ꯐꯗꯤꯕꯤ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗꯨꯗꯤ ꯃꯤꯠꯐꯝꯗꯤ ꯍꯣꯡꯅꯤꯡꯗꯦ ꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯂꯤꯕꯁꯦ ꯃꯅꯥꯎꯅꯨꯄꯤ ꯕꯦꯝꯕꯦꯝꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯄꯥꯝꯅꯅꯕ ꯃꯥꯅ ꯑꯦꯛꯇꯤꯡ ꯇꯧꯁꯤꯟꯅꯕꯅꯤ ꯅꯪꯁꯨ ꯑꯕꯣꯛꯀꯤꯗꯃꯛ ꯑꯦꯛꯇꯤꯡ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯚꯥꯞ ꯇꯥꯔꯛꯂꯦ ꯅꯪꯗꯤ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ
ꯑꯩꯗꯤ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯒꯅꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯗꯤ 이제 ꯍꯩꯃꯥ ꯄꯨꯔꯅꯤꯃꯥ ꯆꯪꯉꯣ ꯂꯥꯛꯑꯣ 이제 ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯣ 이제 다닐과 다밤대 ጸ미나루시라 떠보니 ꯑꯣ 아도 마부 ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯑꯅꯦ ꯒ꯭ꯌꯥꯁ ꯕꯨꯛ ꯇꯧꯕ ꯆꯠꯈꯤꯌꯦ ꯌꯨꯝꯁꯦ ꯏꯆꯤꯜ ꯏꯄ꯭ꯋꯥꯗꯪ ꯂꯩꯕꯅꯤꯅ ꯃꯥꯅ ꯅꯤꯄꯥꯒꯤ ꯊꯕꯛ ꯑꯩꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯇꯨ ꯎꯔꯦꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯩꯅ ꯁꯨꯔꯤꯁꯤꯅꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯇ ꯉꯥꯏꯔꯣ ꯃꯥꯁꯨ ꯂꯥꯛꯑꯅꯤ 호이세 ꯍꯩꯃꯥ ꯂꯧꯊꯣꯔꯛꯑꯣꯅꯨ ꯂꯥꯛꯑꯣ 야니 ꯆꯪꯉꯣ ꯆꯪꯉꯣ ꯄꯨꯔꯅꯤꯃꯥ ꯂꯥꯛꯑꯣ ꯇꯨ ꯑꯩꯈꯣꯏ ꯕꯣꯆꯧꯕꯒꯤ ꯀꯥꯅꯦ ꯅꯪꯅꯦ ꯆꯪꯉꯣ ꯑꯦꯜꯕꯝꯒ ꯂꯩꯕꯅꯦ ꯑꯩ ꯆꯥ ꯂꯣꯜꯂꯝꯒꯦ ꯑꯗꯨꯒꯅꯦ ꯑꯦꯜꯕꯝꯗꯣ ꯂꯣꯏꯒ ꯂꯥꯛꯎꯀꯣ ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯅ ꯕꯣꯜ ꯄꯤꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯕꯨꯗꯒꯤ ꯑꯩꯅ ꯈꯟꯖꯔꯤ ꯅꯤꯡꯖꯔꯤ ꯍꯣꯡꯗꯣꯛꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯞꯇꯛꯅꯍꯜꯂꯤ ꯅꯪꯒꯤ ꯋꯥꯈꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯉꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯒ ꯑꯩꯒ ꯊꯨꯡꯅꯧ ꯍꯥꯏꯅ ꯅꯪꯒꯤ ꯌꯥꯏꯐꯕꯅ ꯑꯩꯒꯤꯁꯨ ꯌꯥꯏꯐꯕꯅꯤ ꯈꯜꯂꯤ ꯀꯩꯅꯣ ꯉꯔꯥꯡ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧ ꯂꯩꯔꯨꯔꯕ ꯁꯣꯝꯗꯗ ꯐꯣꯟ ꯇꯧꯁꯤꯔꯥ ꯑꯁ ꯇꯧꯔꯨꯅꯨꯗ ꯄꯥꯏꯁꯨ ꯄꯥꯏꯔꯣꯏꯗꯕꯗ ꯐꯪꯉꯗꯤ ꯄꯥꯏꯔꯛꯀꯅꯤ ꯀꯩꯅꯣ ꯑꯁ ꯇꯧꯔꯨꯁꯤ ꯌꯦꯡꯉꯣ ꯄꯥꯏꯁꯨ ꯄꯥꯏꯔꯣꯏꯗꯕꯗ ꯑꯦ ꯔꯤꯡꯗꯤ ꯆꯠꯂꯦ ꯄꯥꯏꯔꯛꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯥꯏꯔꯛꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯤꯕ ꯄꯨꯔꯥ ꯃꯣꯕꯥꯏꯜ ꯍꯥꯏꯗꯨꯅꯤ ꯔꯤꯡꯗꯤ ꯆꯠꯂꯤꯅꯦ ꯄꯥꯏꯗꯦꯅꯦ ꯌꯥꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯪꯖꯔꯤ ꯄꯥꯏꯗꯦꯅꯦ ꯇꯣꯛꯑꯁꯤꯔꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯥꯏꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯍꯜꯂꯣ ꯁꯨꯟꯗꯔ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯩ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯦ ꯊꯥꯅꯤꯜ ꯈꯪꯉꯦꯗ ꯌꯥꯔꯦꯗ ꯁꯨꯟꯗꯔ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯄꯨꯔꯅꯤꯃꯥꯁꯨ ꯂꯩꯌꯦ ꯑꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯑꯥꯎ ꯅꯨꯡꯉꯥꯏꯔꯦ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥꯁꯦ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯒꯅꯤ ꯑꯩ ꯌꯥꯝ ꯈꯜꯂꯦ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯨꯔꯅꯤꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ पूर्णिमा पूर्णिमा ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯅꯪꯅ ꯁꯨꯅꯦꯒꯤ ꯈꯟꯗꯅ ꯂꯩ ꯅꯪ ꯅꯁꯥꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ
ꯁꯨꯟꯗꯔ ꯃꯥ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯕꯨ ꯁꯦꯝꯕꯤꯔꯝꯃꯤ ꯄꯨꯝꯅꯃꯛꯇꯨꯅ ꯅꯪ ꯅꯁꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯗ꯭ꯔꯥ? ꯄꯨꯔꯅꯤꯃꯥ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯈꯔ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯁꯦꯡꯕꯗꯣ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯗꯨꯗ ꯈꯪꯗꯦ ꯅꯪ ꯁꯨꯟꯗꯔ ꯂꯣꯏꯔꯝꯗꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯗꯨꯅ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯃꯗꯨ ꯃꯤꯅꯝꯕꯅꯦ ꯑꯣꯏꯗꯕꯅꯦ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯅꯣꯡꯃ ꯑꯩꯅ ꯀꯅꯥꯒꯤꯅꯣ ꯈꯪꯗꯅ 이기ꯕ 다이리도 ꯅꯪꯒꯤ 다이리ꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯀꯔꯤꯒꯤ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯣ 다이리ꯗꯨꯒꯤ ꯁꯤꯅꯥ ꯈꯨꯗꯤꯡꯗ ꯅꯪꯅ ꯏꯔꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯋꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ 다니엘 ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ I
खुशी मेरे हुमा malang manahaksu oy thabara mahaki ay tagini khanjaruma oy ramdare nahati ngau halene ay bulangna thamoy nungda shumhat kare 임마, 임마, 라오 포로. 라오. 나사이데기네. 가림도 피자데, 또 피타데, 또 대방항되는 로이러버니. Hey mehe. As loire he chakla ma kanjida ba. Magine mina kari pamanguni. Mina kari chaning nganguni khangdari ne ba wari. ꯑꯗꯨꯗꯤ ꯏꯃꯥ 파레, 이몽덕이네. 비스킷 럭케노 럭톡으로서. Yarni. Pukje pek thale jane. Masige hey meje. Masine ai thangning ji. Tan chap chan hek pure hey meje. 마시네 강 돌아고 심으네. 오 카이노 단자리보 할마, 이마비마, 냉선비로. 아이 코이 타는 게 파기시다네. 아이야 나 아버가서 로이나 쓰인 그래. 타닝가 불레 미나라바디니야 아와나 로이나 마카오보니 뱀뱀 럭컷빠기다 카이노 용가지 뭘 올라메네 호이 이마비마. 타닌 낭 내람바 얌 파레 한딱 마나 떠우리바세 아이수 누가이데 마판다 숨 레이키바다기 마 ngang 상나바 카라 와레 아두부 마나 잉원다 폰다 하이라바다디 마 톡라니 마나 파나바 로이나막 실라니 아두가 루홍바기 바톤 파우바 마나 아다기 남마가 부라아니 하이레이네 어떠는 놈아이지래도 꼬이 마비마. 아도 마부 그럼 간 톨락하니 하이기. ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯃꯈꯥꯗ ꯊꯣꯛꯂꯅꯤ 아씨 마비. 까우이니 박대 판비령 보고. 이상 때 로로키기. 야 푸니마기 마마나 춘다나아덕이 텔레폰 떠오르이 하이 춘다나아덕이 텔레폰 떠오르 뭐야 하이버시 아이 컴 하니나 나코이 마마 토이 누아이 키로 하이니 춘다라 사르가 텔레폰 떠오르니 하이버도 마두수 아이 컴 ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯁꯨꯟꯗꯔꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯁꯤꯇꯪꯗꯤ ꯑꯩ ꯊꯨꯡꯍꯟꯅꯤꯡꯉꯤ ꯄꯨꯔꯅꯤꯃꯥ ꯅꯪꯒꯤ ꯑꯅꯤꯡꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯅꯤꯡꯉꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯅꯤꯟ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤꯀꯣ I said again.
이제 ꯍꯩꯃꯥ ꯁꯨꯟꯗꯔ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯂꯥꯛꯏ ꯑꯩ ꯍꯣꯁꯇꯦꯜ ꯂꯥꯛꯄꯅꯦ ꯏꯆꯦ ꯌꯨꯝꯗꯕꯨꯗꯤ ꯆꯪꯉꯨꯔꯦ ꯑꯗꯣ ꯊꯥꯡꯅ ꯂꯤꯃꯨꯟꯗꯨꯅ ꯑꯩ ꯁꯤꯗ ꯂꯥꯛꯑꯕ ꯅꯪ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤꯅ ꯄꯥꯎꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ 이제 ꯑꯩ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯤꯡꯗ ꯑꯗꯣ ꯍꯟꯗꯤ ꯑꯣꯐꯤꯁꯇꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯣꯛꯂꯛꯑꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯊꯨꯖꯜꯂꯛꯑꯅꯤꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯦ 이제는네 간단하게 깨라가 약도있니 ꯈꯪꯗꯦ ꯏꯆꯦ ꯍꯣꯏ ꯕꯣ 이제 여태는 너나 아기 때문에 하는 거 와비 그래 이제 아이 당연히 뒤로기 에이 형 올라갈게 호이 호이 잘래 이제 나 호래 라우고 아우 이제 ꯄꯨꯔꯅꯤꯃꯥ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯕꯗꯣ ꯅꯪꯅꯅꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔ ꯀꯥꯟꯗꯗ ꯈꯪꯉꯤ ꯐꯔꯦ ꯇꯣꯛꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯔꯛꯀꯦ ꯀꯔꯤꯕꯣ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯉꯤ ꯅꯪꯅ ꯁꯨꯟꯗꯔꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯕꯒꯦ ꯍꯥꯏꯕꯗꯣ ꯊꯥꯅꯤꯜ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯅ ꯅꯤꯡꯖꯕ ꯅꯪꯒꯤ ꯃꯔꯨꯞ ꯁꯨꯟꯗꯔꯗ ꯑꯩ ꯂꯨꯍꯣꯡꯕ ꯑꯩ ꯌꯥꯔꯦ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯩꯃꯥ ꯄꯨꯅꯤ ꯁꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯐꯖꯅꯤ ꯌꯥꯝ ꯄꯛꯆꯅꯤꯌꯦ ꯁꯤ ꯃꯆꯨꯁꯤꯗꯤ ꯍꯩꯃꯥ ꯃꯥꯏꯗꯤ ꯁꯤ ꯐꯅꯦꯛꯁꯤꯒꯅꯦ ꯁꯨꯠ ꯇꯧꯔꯒ ꯍꯌꯦꯡ ꯄꯤꯕ ꯌꯥꯔꯅꯤꯌꯦ ꯄꯨꯅꯤ ꯅꯪꯕꯨ ꯐꯤꯔꯣꯟ ꯀꯌꯥꯝ ꯂꯩꯔꯒꯦ ꯃꯤ ꯄꯥꯡꯉꯛꯀꯗꯕꯗꯤ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯗꯨꯗ ꯕꯥꯇꯣꯟ ꯇꯧꯗ꯭ꯔꯤꯌꯦ ꯍꯩꯃꯥ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯕꯥꯇꯣꯟ ꯅꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯔꯤꯕ ꯅꯪꯗꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯣꯏ ꯍꯦꯔꯣꯅꯅꯦ ꯕꯣꯝꯕꯦꯗꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯅꯝꯃꯒ ꯄꯨꯔꯛꯀꯅꯤꯌꯦ ꯅꯣꯏ ꯉꯥꯛꯇ ꯐꯝꯃꯨꯀꯣ ꯑꯩ ꯑꯆꯥꯄꯣꯠ ꯂꯧꯔꯨꯒꯦ ꯄꯨꯔꯅꯤꯃꯥ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯁꯦ ꯃꯇꯥꯡꯗ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯏꯊꯟꯇ ꯀꯌꯥꯗ ꯄꯦꯟꯅ ꯀꯞꯆꯈꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯐꯝ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯑꯩꯅ ꯆꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩ ꯄꯨꯔꯅꯤꯃꯥ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ 하요. ay na pangit ka. Malamoy mo. Ay na pangit ako sila. Malamoy mo ka naman. Ay na pangit ako makapis.
ꯑꯩꯅ ꯐꯥꯒꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯍꯔꯥꯎꯉꯤꯁꯤꯗꯤ wish you a happy marriage life ꯁꯤ ꯂꯧꯁꯤꯜꯂꯣ ꯃꯗꯨꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯗꯨꯃꯛꯅꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯀꯩꯗꯧꯅ ꯁꯤꯖꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯃꯁꯤꯗ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯅꯤꯖꯗꯨꯅ ꯂꯥꯛ ꯑꯗꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯄꯨꯔꯅꯤꯃꯥꯅ ꯕꯦꯝꯕꯦꯝꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯌꯥꯝꯕ ꯊꯥꯅꯤꯟꯕꯨ ꯍꯥꯟꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯑꯩꯅ ꯃꯨꯝꯕꯥꯏꯗꯒꯤ ꯅꯝꯕ ꯄꯨꯔꯛ ꯐꯖꯕ ꯌꯦꯡ ꯐꯖꯗ꯭ꯔꯕ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯄꯥꯝꯃꯣꯏꯗꯀꯣ ꯄꯥꯝꯃꯨꯕꯤ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕ ꯅꯪꯁꯦ